Government na paikatliba thabak thorum singda tung in mangamdaba officer sing transfer tawbani haina Chief Minister Nongthombam Birena phongdokre. Veteran Congress Lusingba Risangka Singh masagi anaba amadigi rimsta pukhatuna laikatnari. Amadi Wangoi khaidiyam da Imphal Turen kaibagi yum amadi lopham kyamarum ising na thumjinkhre. Kurumjari, ISTV ni pizza pau miyang tabiri basing taram loksari. Haljuat mo pau sing san on pizari. BJP na lusing ba government asina padam amagi makada thabak paikhalagi asida toan ba government ki department sing da thabak toriba officer sing tung in mangam da yawrak patigi transfer tawbani haina Minister Nongthombam Birena phongdorli. Kasi luwang samam daliba Liberal College da Information and the Cultural Society Manipuri sinduna lemna computer tambiba hodopi thoromda Minister na wapamasi phongdokibni. Toromada da BJP hangang mandal ki President KS Zila Information Technology ki Secretary Suman Singh Jila President Member EB Mulasu Sarwyaki Chief Minister na makhatana government asina miyam ki karigum bakhara tawge khanna thabak sing khongjel yang na paikhat na mohonari sahi manga tara mamangda isa isu thabak hapiu haina ishana yana paisa piruba amadi sahi kaya ki mamangda sing phangdaba ticket piu haina anti corruption cell da lak wakat sing lawra roi habi ki matangda palladuna cell city progressive oina hojik paliba government asina thabak sing da masida oina mi yang changna mo hona hangani apik pamen power asina wakat khudimak thigat pangambagi oithok palaite masugumba wakat sing mari lena forum ko natraga vigilance department da oina chapiu masa yanana pesa pi kiba loba animak cherak phangpham thoi ising saw gi matang da paladuna hojik status de saw gi awaba mayok nariba si yang sinna ba ngasi center gi team amalak lagani ngasi hangdol ba computer training program si Manipur gi tongan ba kendra sing da so hangdol nar mo honar kani haki Manipur Chief Minister orang matana sahi kun hena parliamentarian orang laba Veteran Congress Lusingba Risangka Singh masagi anaba amadi rimsta pukatuna laikanari sahi chama sujilak abul Lusingba si masangam laktabadi haukiba July gi amada rimsta pukatuna nephrology department ta layang lakkibini Lusingba si anaba gi phibam hanagi Chief Minister okram ibo biyauna Congress ki Lusingba ke anhang balaknaki BJP Election Management Committee gi chairman T.A. Yauna BJP ki Lusingba ke asu anaba hang balaknaki Mahapulayang liba nephrology department head Dr. N. Sarat Kumarna ahal oirakpagi kidney soksilak pamaramna dialysis story haksangi phibam thoina chimningai oidre haki naba adigi kidney narakoni kone kidney gi home dialysis CAPD tawri ado heart isu hanan already pacemaker hapkre stenting su tawri ado si pawung si tumbu kut payai to dogna mangonda symptomatic oibidi leite Veteran Congress Lusingba Risangka Singh Manipur kai biaro habisi matam supada mahana laudun lakni sei kun parliamental lerak pada no matam Manipur gi mayok tawangang kidri nagagi Lusing bakya unaduna warusin puraktuna nuksi chanana ne minna na hona si haki edi Manipur amato babisi daba ashigide haidra shudle hairaga ande hairaga miyami marushi yek dabishina yek dabayami hatkani tupkani habishi yami to he was chief of a lady. Parliament 22 years later. 22 years later. Hey, when they put you against the woman, one pound out there.
naga Nogran Chana Shimanadu. Nagaga Yem Mudiki Party Pangwan Rashid Domine. Ngarang numidang pung teramat harum tamo tamda wangkoi khaidiam da impal turial kai badigi yum amadi lopham kaya marum sing thumjin kre khutcha marum sana kai ki mopham hojik thawb thing bangamdri chanchilak pa ising asina lefakpam khaidem iram sipai dimam hidrom pangal sipai phibo pobitena sing bagi mopham kaya sing thumjin Haukiba pung ni puli pagi manung dan nong subagi sang hantarak patigi tapak tesen bamaru ibaturel sing iril infal amasung nambul turang gi imai karamake hantarakre adumak pu kong baturel gi imai de isau thokpa yawa sang da adumak leiri nasi ayu angan bada moizin ga thangnana leiba khekman amom lokta turen torban kai patigi khekman maning gi yum chohum lom ising na thumjin kre torban asidagi chanchilak ba ising na laisang them thobalam digi mathak ta chawna sen patigi gari satpa yadre Mojungdagi khekman takhigadaba lambi adusu iko patagi hagalak paising na thumjin khiduna thobaldagi lesang them phaunaba lambi leitre nasikari mopam masi mamang dasu ising pathotuna sen mopamni nasigi ising chansin mahorpada khulgi miyoi amadi thobal police bdf singalonena thingna mohonaki adubu gari changba yadabadagi tangai phadaba polom sing pushin mak ngamdabana ningkhai khibani hari yamrabada yum chahum ki jang thumdra leire Tumra lagi macam apa tu pun yadre, imun sido ni sang lagi, yang abu yadre posi, yang nak pikir apa jaga sih dah, hingga pemicu lagi apa apa ketang lah, Muslim lah, mereka apa ketang lah, hingga apa apa macam tu, hingga di pangal lagi, apa dia hari lepas tu pun hingga apa apa macam dah, sini juga nak lagi baksul lagi, borak lagi, masih yara dia apa dah, pasti kita tu biar hana apa dah, wakai seri. Nampul lamadi sandrana di turial dagi patharak pai singna wangwai sampat lokol gi phom laba madi linglaba lopham pari sohum lom sing thumjin krai nga pham kamarum ising pathokre lokol sing nakna leiba wangwai longjam lekai makha lekai wahangbam lekai gi yum sing ising thumjin le mari ne nabo authority ne meyang sangbi ne nabo ward development committee ward number 2 no pon sing silakri lamphelia phlekai dai sing sauna maram oiduna relief camp ta leiriba miu sing da bethel community church ki pastor m mani chandra ne lusingduna sing sak sing yan thokre Nambola mati kon thawzam kendra gi manung channa ising saw gi awa mayok naraba mafam sing mari ne nabo authority ni yangsin bin nabo development and protection voluntary organization na puning sing silakli miyam gi thakna nabi sing sana thakna ba ana lai gi hida lang thang sing phangan biu isaw no maram oiduna mang takraba yung kai low inkhol ngayuk pham sing bagi matik saba compensation pibiu hari Working Committee of the Apun Balup ki Trom the Suba Foundation Day Trom Lamyan Masalen konung mamang the pang thokre Trom da Apun Balup ki coordinator Mari Fulindro Konsam, Ayapam Langdon Lema, Sunil Karam, Zoe Chingakam, MKL ki President Sakhi Lema, Pori Lemirol ki President M. Memsovi, Kanglama ki Vice President R. Kelebak Tombi, KWWA ki President A.K. Memsa Leimasu Sarukyaki, Armed Forces Special Powers A.K. Konjang Dalai Kidraba Singi Mapam the Minute to Minute Lepton Awaba Punduki, Apun Buluki Assistant Coordinator Bimolna, Listening Taraga, Marie July Tarama Twigi Ahinda, Assam Rifles na Tanzam Mabu Mayum the Giparga. Nupiyobi kai kuno mahal ba matung tamtina hato kiba thodok adugi matung tongan balup kaya na punsun sem ki balup asna apspa gi mayok ta khongjang kaya junction ki hari coordinator Fulindro Konsamna Manoroma lai kitabaga mari leinana phang kiba compensation adugi mahutta thodok adu de chenriba samra force personnel sing adu matik saba sera phangani sasnaba mihat ki compensation piba khat natna sarsit thangat pagi wafam leitri Manipur da thoki ba miyo bigi hak khonggaw no ba kesing amuk nawhongna anoba lenga asida pisil lagani anoba government asina singtam thong manana sakhut anaba gi damak lokul gi ba khongthang asibudi taram no oglabasu hingmagi hak leitaba mafam dadi sakhut bagi wahan tho yawde apun mulukna state asibu mapung phana aspa lawthokpa ek asigi marum da sathari ba mihat me pun da chenaba sing cherak pigi da bani haki leiba BJP government ni sarkar sina bagi single gi tamgi everywhere koi development ki process ma yam kana chukona biri adu ba aina thamjina point di sabat pa heba sisu tangai fel ne koi human right ki angle de yengo tamta me bigi ma ki fundamental right me sing ase masi sab saba right adu exercise to bangam tragadi development ki to ko meaning like this ne thamjini bidi right to life like from da development for to ga su madu asum ko thang na ti ne lobje ana development with human right development simasu ano agenda si da hapchal laga thabu ko na thong na ba man sarkar koi taksan jayani
Anis Bolamzing Meraning Sinumit Sapum Robin Hood, Mapung Pana Pangtok and Mohana Batamating Pangbira Kibapum Matpu, JC, ILPS, Notobi Kangoli, Toromasiga Marilina, Miam, the Gimating Loba, Marang Zula Gitara, and it with a lip Mehari. Paugi Martana bring about the Lomansi. Jolip, 100% natural syrup, Amasung capsule. You Takpadagi Oirakpa, Awabachay Thing, Hakjangi liver soglakpadagi, Uchu Sengaktaba, Haksang Soktarakpa, Tumba Java Yaraktaba, Kong Hamba Nungarataba Simbu, Panbangamba Matangairabo Paidi, Jolip syrup, Amasung capsule. Saiji TMT bar se latest German technology season laduna state of art factory Guwahatina puthok chabani. Masigi bar se han basundokpa product oibana Colin Zade taken day Mapambil Kali Amadi Amaga Hazin Beheli. Masi Ayamba Achauba government agency singna approved Tauraba Makhalgi TMT bar ne. Saiji TMT bar. Penasya Coaching Center, the best and only trusted coaching center in Impal. Penasya Coaching Center gi oja singna exam gi same saba matamda support tawbiki amasung mating yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna mai pakpa makok thongba oinabagi damaktadi Penasya singna amatang harba coaching center ni. Miyamna center sida thajaba thambi. Combined tutorial for CBSE. Admission open. Third batch class 12 CBSE 6 months foundation course. Second batch class 11 CBSE 6 months foundation course. Second batch class 9 and 10 CBSE 6 months foundation course. Class starting from 6 July 2017. Class 12 CBSE 6 months foundation come exam preparatory course for private candidate. For details contact Combined Tutorial Office Sagolban Morang Lerak Machin Bus Parking. Baki matung makhataba paupuzari. Lamdom masida pangliba poni masing hantarikliba sidagi kananaba khongthang ama oina sonetic nuclear cell transfer tawdanaba sample lokhat kre hari ngasi ICAR Karnal gi principal scientist na lusing makangu amana Central Agricultural University gi animal science ge head TS Randhirga unaduna sample sing lokhat ki ramna sigi matang da principal scientist MS Tantiana poni dagi lawliba sample si sonetic cell conservation tawduna liquid nitrogen da thamgani Mangtharakle hariba thawai panba jibadu nuclear cell transfer tawduna puthokpa ngamgani cell asi chahi yankhai humpurom yoktuna thambayai hoju phawda jiba panba makhal nipalom mai pana puthokpa leithre haiki. Say after 20 years, if we want Manipuri horse, we will use these somatic cell samples and produce Manipuri horse embryos by the technique of somatic cell nuclear transfer. In short, it is known as SCNT. But Manipuri horse being very important for Manipur as well as for the country, so this will be a very prized addition to national theme. Animal science ke head to Randhirna, also Manipur gi sagol poni listing ama phaw sudre Masidagi sama kala simut kiba yabagi akibulay bas ngelaga ano technology sizinaduna thamhona na khongthang amani haki. Historical perspective yang gusto yung maru ay nina masigi bridge long term da koi concept of chumi haru akulon da kalaga koi kano se masigi sigun koi programs koi pangse. Ring Manipur government ge koi Manipur ni development and conservation policy na masem kre masi yam thuna chana ga ko masi ko so na conservation sida koi Institute of Social Research and Development amasung desam na sinduna electronic ways na environment social lakpagi matang da awareness program ama Manipur Press Club pangthokre thormatu de desam ge president M Angamba Dalit Imphal ge project engineer Zugeswar ISRD ge program coordinator Naubi Wakira Kumsu Saruyaki Imphal College ge physics department ge oza Shesh Rajendrona sizinaba yadraba electronic ki westing section Hodrabadi Akobigi Pum the Chow Mang Tangai Oi Polam Sing a sit of Slamagi Makadin Tina Lushin Bachangi Hina Pondoki. Electronic device electronic device in any device. Electronic in relation to electronics. Electronics are very device by heavy metals are All
Manipur Pirap Association na makhoi sahi ani gi honorarium pithok piu haina CM Banglo tamna changsilakhe Moirangkhom Krishna Premi Oil Pump tagi Chief Minister Banglo tamna changsilakhiba miusing adu DIPR office mapada thatuna thambadi makha tana sanghan khire Thopal Tamirong Sandel amadi Senapati tongan tongan district singi adult education instructor punna satruk gi honorarium asi sahi ani rom gi mamang dagi pidana lakpani hari Ramasaka Mari Lena Association ge treasurer Zimcom na phongdorpada center dagi honorarium pire I na traga pirakti haibadu Manipur government na athuba matam da khangan biu haiguna memorandum ama Chief Minister da pislagani government na athuba matam da makhoina taliba demand sing thabak to onthok biu haiki thause khoi maroina sahi ne ge honorarium phangdaba masi akoina mamang disu CM da memorandum pisalabani adubo yam kana khoi miyeng sangbi da department di center di tharakte hai akoina su center tharak khangna na bi jamakta khoi se sige ready to khoi se thegat biu haijabani Manipur Home Guard Employees Welfare Association na makhogi dabi tasladuna Khurai lamlong dalaiba ibadu puthiba community hall da wakat khongjang changshli leba ki sing isaun awa na tarbasing yenglaga sara henbagi khongjang komthok tuna lakhibani adu government ki makai dagi positive response amata pirak tabudigi mafam hongduna khongjang asi changshin bani hari Khurai puthiba da hayeng phabu wakat khongjang changshin khigani hari Sky Hospital and Research Center na akhanaba interventional cardiac procedure oriba percutaneous mitral balloon valvuloplasty haukiba June kungamari da mai pa na pangthokre Sandal district gi menai ko patient ama heart surgery tawduna procedure asi pangthok tuna layeng khibani hospital asigi chairman Dr. Sam Kisrona operation tawduna balloon siznaraga heart ki layeng pathap asi sahi tarani pangi makhadali banaba singdadi lemna layeng hari layeng badagi farba el menaina mapanda sel yamna tingna chatuna layeng drabasu Sky Hospital da mahaki anaba layeng mangambagi da makta thagat phongdoki tawdana thang ta soktana ai anaba yamna phale nuga haksang chu yamna nungaire anoba punchi phangbaga chap manare Kaksing Bazaar Business Welfare Association Central Goods Services Tax Infal Department of Revenue Ministry of Finance ko samnaraga Goods and Services Tax GST gi matanga nomagi over awareness from ama library and information center Kaksing da pangthokre Toromata Central GST Infal ge Joint Commissioner MC Narandi Assistant Commissioner Division RK Dorendrajit Kaksing Bazaar Business Welfare gi President M Santasu Saryaki Chartered Accountant Kunjabina Moderator Oiduna Akhang Hishingna GST gi matang da wanganki Bisnupur Police Commando amasung 5/11 Gurkha Rifles ke punba kangbu amana moirang oksong bungda satok justin sing sek tawda URF ki miyo ama phare hari Police Department ki PRO gi chero amana phagal bu miyo adugi maming khangimam sanjoi chahi kungani thoi apokpa manglem sana kumbi lai sandong mamal kai digini mangon digi 9mm pistol ani maru taragal konana phangle Amarom the Police Commando na Somu Forest Gate mamang digi KSP no yan group ki miyo ama phare hari phare bu miyo sigi maming hidam aboy kawi chahi kungamari apok pahirabi nongren maning lekai digini hari break amatang amukan dalong minister Ladies Fitness World Keshambat Junction Tidim Main Road Ihan hanbo na hangdok jaba nupi khaktagi oiba fitness center ni Fitness center asida aerobics zumba amasung makhal khudingi bodybuilding equipment su thamjari adomna adomgi convenient oiba khudong jaba matam ama yenglaga sanabala piu Bhai Gurudas Group of Institutions Sangrur Punjab na students kudima ki imagination ki path discover tawbogi mathakta knowledge ki importance matik chana piri bama phamni education piba khatang natna hayengi yumbiro puthokpa institute ni Masidi swara hajinge tu hai like tu hai kari no tu ti chhe mujhe kari yaw jaw sidi yo china ni hai Masigi Yoshidi Tata Tisconi ne. Dudi Sanagi Mohut Yang Sinvi Sky Hospital da world class interventional cardiology ki kudong chab le jare operation togdana heart ke hobo member coronary stenosis balloon na kam thoga stent hapa madi mi hun chong bagi layeng RF ablation singba chahi ani digi hena Sky Hospital da mai pa satharatli loinana PPI ICD combo amasung angiogram gi damak aikoi ki chief cardiologist Dr. L Shyam Kishore Gatanabiu ningam hogdana ba hana booking tawbiu Beneath 100 meters from the Earth's surface, naturally filtered through sand and stones, pure, clean and healthy water.
ब्रेक की मतुंगदा अमुकना मखाताना तराम नोक्सरी मखाताबा पाउ पुजरी अपुन बजरीबा मेरा पाइबिगी नौना थौपुगदबा सिंखनख्रे पोइरे लेमरोल मेरा पाइबिगी प्रेसिडेंट एल मेमसोबी वाइस प्रेसिडेंट एस मेमसा अमवागी प्रेसिडेंट वाई कुंजरानी यावना ngarang पांगथोकिबा लोकसकी मिफमना सही अहुमगी थौपुगदबा एजुकेटिव बोर्ड की मेंबर सिंखनखिबनी प्रेसिडेंट एस सुशीला जनरल सेक्रेटरी मेमसा खनख्रे नौना प्रेसिडेंट खलबा एस सुशीलाना अपुन बजरीबा मेरा पाइबिना लेबाक मियांग थबक सिंग लेपलेतना पांगथोखिगनी हाइकी लेबाकी सुलाप मतमदसु अखो पुन्ना पाउ बिनदुना पुन्ना अपुनबा ओइना थबक सुमिना जगनी लमलाई म्युनिसिपल काउंसिल वार्ड नंबर 5 की काउंसिलर सगुन सेम अपाबिना महा की ऑनरेरियम की सेनफमना गवर्नमेंट की ओल्ड एज पेंशन फंगद्रिबा अहलसिंगना सेल की मतेंग पीखरे नापेट मनिंग लेकाय कम्युनिटी हॉल दा पांगतो पथरम मदुदा लमलाई म्युनिसिपल काउंसिल की हानगी चेयरपर्सन एम.जी. रोबिन लमलाई केंद्र दा मिरेप ओकिबा के.एस. इबोम सासु सरबियाकी अहल तराग मरीदा काउंसिलर की मकेदी की लुपा समगा मतिंग पीखी के.एस. इबोम साना सही सुद्रिबा मियोइदा मिखल की येंगलगा ओल्ड एज पेंशन पीबा यौरमबना हौजिक पालिबा बीजेपी ना लुसिंगबा गवर्नमेंट ना सेमदोक्तुना सही सुबदा पीननबा अमदी कार्ड पाइबा मी मसंग हेंगतनबा होनरी हाकी काउंसिलर पाबिना काउंसिलर अमगी थागी तलब लुपा लिसिंग होम असि चाही अमदा अनिरक थोंगना पी अहानबा फंगबा सनफम खुदिमक पेंशन फंगद्रिबा अहलसिंगदा कथोकपनी हौजिकति तलब लिसिंग तरुक यौरपना मथंगदगी सनफम असि हेंगतना पीरगनी लौथोकी फंगबसिदा अदुम मयामगी अहानबा फंगबा थाजे मदु मयामदा पेंशन होइना अदुम आइने हेक पाइनी मतम होजी आई अदुम तौजेगे से खंजरी Buzul selekta maru iba pau amukan pizari. Government pakali iba thabak thom singda tung in mangam dabo official sing transfer to buni haina Chief Minister Nongthombam Biriana phongdokre. Veteran Congress lusing bari sangkai sing masagya na aba amadi rimsta pukatuna laikanari. Amadi Wangoi khaidiam da Imphal Turel kaibadagi yum amadi lopam kayamarum isauna thumjin khai Ozaki jais tibiri pizaba pau matang sa lo shinjari miyang tabiri busing amukana khurumjari